Hello friends, ma'am ꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯀꯩꯒꯨꯝꯕ ꯈꯔ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯩꯒꯨꯝꯕ ꯁꯦꯝꯂꯒ ꯇꯥꯛꯑꯒ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯟꯕꯒꯤ ꯀꯩꯁꯨ ꯌꯦꯡꯍꯜꯂꯣꯏ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝꯅꯇꯪꯒꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯖꯨꯀꯦꯁꯅꯦꯜ ꯄꯔꯄꯁ ꯈꯛꯀꯤꯗꯃꯛꯇꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯣꯂꯦꯖ ꯈꯛꯀꯤꯗꯃꯛꯇ ꯌꯥꯔꯤꯕꯈꯣꯏ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯅꯈꯣꯏꯁꯨ ꯈꯪꯖꯟꯕꯤꯌꯣꯕ ꯌꯥꯔꯤꯕꯈꯣꯏ ꯅꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯁꯤ ꯅꯣꯏꯅꯁꯤ ꯌꯨꯁ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯕꯦꯡꯛꯁꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯥꯏꯠꯇꯗꯤ ꯑꯩꯅ ꯈꯟꯕꯗ SBI ꯁꯤ ꯑꯌꯥꯝꯕꯅ ꯏꯃꯨꯡ ꯈꯨꯗꯤꯡꯗ ꯑꯗꯨꯝ SBI ꯇꯧꯔꯝꯒꯅꯤ ꯑꯩꯅ ꯈꯟꯖꯕꯗꯀꯣ ꯑꯇꯩ ꯑꯇꯩ ꯕꯦꯡꯛꯁꯨ ꯌꯨꯁ ꯇꯧꯔꯝꯒꯅꯤ ꯑꯗꯨ ꯕꯦꯡꯛ ꯂꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯥꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯂꯥꯡ ꯑꯗꯨ ꯑꯗꯥ ꯀ꯭ꯔꯥꯏꯁꯤꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯒꯨꯝꯕ ꯏꯁꯨ ꯈꯔ ꯊꯦꯡꯅꯒꯗꯧ ꯃꯥꯜꯂꯦꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯏ ꯄꯥꯎꯗ ꯇꯥꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯁꯦꯡꯕ ꯁꯦꯡꯗꯕꯗ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯗꯀꯣ ꯃꯌꯥꯝ ꯕꯦꯡꯛꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯕꯦꯡꯛꯗ ꯄꯩꯁꯥ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯤ ꯀꯦꯁ ꯍꯥꯏꯗꯤ ꯅꯣꯠꯁꯦ ꯄꯩꯁꯥ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ATM ꯕꯨꯠꯇꯒ ꯐꯪꯗꯕ ꯌꯥꯎꯔꯦ ꯑꯗꯨ ꯑꯗꯥꯅ ꯄꯥꯎ ꯃꯌꯥꯝ ꯇꯥꯔꯦꯕ ꯃꯌꯥꯝ ꯑꯗꯨ ꯁꯤ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯂꯥꯛꯀꯤ ꯃꯊꯛꯇ ꯑꯗꯨ ꯀꯩꯒꯨꯝꯕ ꯕꯦꯡꯛꯁꯤꯗ ꯄꯩꯁꯥ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯡꯛꯁꯤ ꯀꯔꯞ ꯑꯣꯏꯈꯤꯕ ꯅꯠꯇ꯭ꯔꯒ ꯕꯦꯡꯛꯗ ꯀꯩꯒꯨꯝꯕ ꯏꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯕꯦꯡꯛ ꯀꯔꯞ ꯍꯥꯏꯁꯤ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯕꯦꯡꯛꯗꯣ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯈꯤꯕ ꯏꯁꯨ ꯂꯩꯈꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯂꯣꯁꯇ ꯂꯩꯈꯤꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯗꯤꯄꯣꯖꯤꯠ ꯂꯩꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯩꯒꯨꯝꯕ ꯈꯔ ꯁꯤꯗ AIꯗꯁꯨ ꯏꯔꯒ ꯍꯪꯉꯁꯦꯕꯀꯣ ꯃꯌꯥꯝꯗ ꯗꯥꯏꯔꯦꯛ ꯂꯥꯏꯚ ꯑꯣꯏꯅ ꯑꯩ ꯃꯌꯥꯝꯗꯁꯨ ꯎꯠꯆꯒꯦ ꯁꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟꯅꯦ ꯃꯌꯥꯝꯅꯁꯨ ꯈꯪꯖꯟꯕꯤꯌꯣꯕ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯅꯈꯣꯏꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯌꯥꯎꯔꯤꯕ ꯅꯈꯣꯏꯒꯤ ꯗꯤꯄꯣꯖꯤꯠ ꯄꯩꯁꯥꯁꯤ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯕꯦꯡꯛꯁꯦ ꯍꯥꯏꯗꯤ ꯂꯣꯁꯇ ꯂꯩꯈꯤꯕ ꯇꯥꯔꯒ ꯀꯔꯞ ꯑꯣꯏꯈꯤꯕ ꯇꯥꯕ ꯑꯣꯏꯈꯤꯕ ꯃꯇꯝꯗꯅꯦ ꯅꯈꯣꯏꯒꯤ ꯕꯦꯡꯛꯗ ꯌꯥꯎꯍꯧꯔꯤꯕ ꯄꯩꯁꯥꯁꯤ ꯅꯈꯣꯏꯗ ꯀꯌꯥꯃꯨꯛ ꯐꯪꯒꯅꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯈꯣꯏꯒꯤ ꯂꯥꯈ 10 ꯌꯥꯎꯔꯦ ꯈꯜꯂꯁꯦꯕꯀꯣ ꯅꯈꯣꯏꯒꯤ ꯕꯦꯡꯛꯁꯤꯗ ꯑꯗꯨ ꯕꯦꯡꯛꯁꯤ ꯀꯩꯒꯨꯝꯕ ꯏꯁꯨ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯨꯝꯅꯃꯛꯇꯨ ꯃꯥꯡꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯁꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜꯒꯤꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯈꯣꯏꯗ ꯄꯩꯁꯥ ꯀꯌꯥ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯟꯕꯤꯌꯣꯕ ꯃꯌꯥꯝꯅ ꯁꯤ ꯍꯧꯖꯤꯛ ꯑꯩ ꯋꯥꯈꯜꯗ ꯂꯥꯛꯀꯗꯧꯕ ꯃꯇꯝ ꯈꯔꯁꯤꯗ ꯁꯨꯝꯕ ꯏꯁꯨꯁꯨ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦꯕ ꯊꯦꯡꯅꯒꯗꯧ ꯃꯥꯜꯂꯦꯕ ꯕꯦꯡꯛꯗ ꯍꯥꯏꯗꯤ ꯄꯩꯁꯥ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯦ ꯑꯗꯨ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯅ ꯌꯥꯔꯤꯃꯈꯣꯏ ꯃꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯅꯈꯣꯏꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛꯇꯨ ꯌꯥꯔꯤꯃꯈꯣꯏꯗꯤ ꯂꯧꯊꯣꯛꯑꯒꯅꯦ ꯊꯝꯍꯧꯕ ꯅꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯩꯒꯨꯝꯕ ꯑꯝꯗ ꯕꯦꯡꯛꯗ ꯌꯥꯔꯤꯃꯈꯣꯏ ꯄꯩꯁꯥ ꯌꯥꯝꯅ ꯊꯝꯕꯤꯒꯅꯨ ꯁꯤꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯅꯤꯡꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯌꯥꯔꯤꯃꯈꯣꯏ ꯄꯩꯁꯥꯁꯤ ꯕꯦꯡꯛꯗ ꯌꯥꯝꯅ ꯊꯝꯕꯤꯒꯅꯨꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯩꯒꯨꯝꯕ ꯅꯈꯣꯏꯒꯤ ꯂꯥꯈ 10 ꯁꯤꯗ ꯕꯦꯡꯛꯁꯤ ꯍꯧꯖꯤꯛ ꯀꯩꯒꯨꯝꯕ ꯂꯥꯈ 10ꯒꯤ ꯃꯊꯛ ꯑꯦꯅꯤ ꯑꯣꯏꯅꯤꯡꯕ ꯅꯈꯣꯏꯒꯤ ꯂꯥꯈ 50 ꯑꯣꯏꯒꯦꯔꯥ ꯀꯔꯣꯔ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯨꯞꯅꯇꯪꯒꯤ ꯅꯈꯣꯏꯗ ꯐꯪꯒꯗꯧꯁꯤ ꯁꯤꯗ ꯌꯦꯡꯉꯨ ꯁꯤꯗ DICGC ꯍꯥꯏꯁꯤ ꯗꯤꯄꯣꯖꯤꯠ ꯏꯟꯁꯨꯔꯦꯟꯁ ꯑꯦꯟড ꯀ꯭ꯔꯦꯗꯤꯠ ꯒꯦꯔꯦꯟꯇꯤ ꯍꯥꯏꯁꯤ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯔꯨꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯅ ꯁꯨꯞꯅꯇꯪꯒꯤ ꯂꯥꯈ 5 ꯈꯛꯇꯅꯦꯕ ꯐꯪꯗꯣꯏꯁꯤ ꯅꯈꯣꯏꯅ ꯂꯥꯈ 10 ꯊꯝꯒꯦꯔꯥ ꯂꯥꯈ 20 ꯊꯝꯒꯦꯔꯥ 30 ꯊꯝꯒꯦꯔꯥ 40 50 ꯀ꯭ꯔꯣꯔ ꯑꯃ ꯊꯝꯕ ꯑꯣꯏꯔꯒꯁꯨ ꯅꯈꯣꯏꯅ ꯁꯨꯞꯅꯇꯪꯒꯤ ꯅꯈꯣꯏꯒꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯨꯝꯅꯃꯛꯇꯨ ꯃꯥꯡꯈ꯭ꯔꯅꯤ ꯂꯣꯏꯈ꯭ꯔꯅꯦꯕ ꯅꯈꯣꯏꯗ ꯀꯔꯤꯝ ꯀꯥꯟꯅꯍꯧꯔꯣꯏ ꯑꯗꯨꯅ ꯌꯥꯔꯤꯃꯈꯣꯏ ꯕꯦꯡꯛꯗ ꯄꯩꯁꯥ ꯌꯥꯝ ꯊꯝꯒꯅꯨ ꯅꯈꯣꯏꯗ ꯁꯨꯞꯅꯇꯪꯒꯤ ꯐꯪꯒꯗꯣꯏꯁꯤ ꯏꯟꯁꯨꯔꯦꯟꯁꯀꯤ ナꯝꯗ ꯁꯨꯞꯅꯇꯪꯒꯤ ꯑꯣꯟꯂꯤ 5 ꯂꯥꯈ ꯈꯛꯇꯅꯤ ꯅꯈꯣꯏꯗ ꯐꯪꯒꯗꯣꯏꯁꯤ ꯃꯌꯥꯝ ꯁꯦꯝꯅ ꯈꯪꯖꯟꯕꯤꯌꯣ ꯃꯌꯥꯝꯅ ꯁꯤꯗꯁꯨ ꯑꯗꯨꯝ ꯑꯦꯛꯖꯥꯝꯄꯜꯒꯤ ꯃꯣꯏꯅ ꯍꯥꯏꯁꯤ ꯌꯦꯡꯉꯨ ꯅꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯀꯩꯒꯨꯝꯕ ꯂꯥꯈ 5ꯗꯒꯤꯅ ꯂꯥꯈ 9 ꯐꯥꯎ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯅꯈꯣꯏꯗ ꯐꯪꯒꯗꯣꯏꯁꯤ ꯁꯨꯞꯅꯇꯪꯒꯤ ꯂꯥꯈ 5 ꯈꯛꯇꯅꯤ ꯑꯇꯩꯒꯤ ꯂꯥꯈ 2ꯗꯨꯃ मांगरे खल्लो सिनी लोइखरे खल्लो सिनी मोइन हाइसि डूब सकते हैं लोइखरे सिनी अदुना सेक्शन बियो में हमने यारिम कोई नोई सेविंग दो वगैरह करेंट अकाउंट दो वगैरह फिक्स डिपॉजिट दो वगैरह आरडी दो वगैरह में हम नखोइने एनी मफम द थंब पुन्नमक्किदो मफम द पुनसल्लगा अदु खक्तनेबा फंगदोइसि सि यामना कानागदबा इन्फॉर्मेशन नेबा अदु मरुएन नखोइगी बैंक अनी ओम सुबा तारगदि अलग अलग हाइदि तोंगान तोंगान बा बैंक दा नोइगी अकाउंट लैबा तारगदि फॉर एग्जांपल गोइन SBI दा पंजाब दा IDFC दा नत्रगना ICI दा अदु अरगदि मागी तोंगान तोंगान फंगने दि हाइरि म्यामना सेमसु नोट तौजनबियो अदुना पैसा सि तोंगान तोंगान यारम को अकाउंट दा यामबा पैसा अरगदि थबियो एगुमसिगी इशू सि कोइ तुंगदा थेंगनब तारगदि नहोइदा अदुगी अवाबदु नंगदरंगाइदमक्तने इन म्यामदा शेयर तौजरिबा इन्फॉर्मेशन सि यारम को म्यामसु खनबि शेयर तौबियो हजि कन्ना सिगी पाउसि तारियबा बैंक अतै अतै स्टेट खराददि ATM दा पैसा फो याउद्रे र म्याम पैसागी अवाबसि याम थेंगनरे हाइनसु हजि लैरिबा कंडीशन सि इंडिया दा लैरिबा सिचुएशन सिना मरम ओरगा हजि अदुम्बा ओरकपसि आइबा बैंक याखिद्रे हायरगा बैंक सि आइदि लॉस दा चट्रे अदुना पैसा पुन्नमक्तु मांगख्रे अदुना नोइगी पैसा सि पुन्नमक्तु फंगरोय खोटलरोय हायर इखोइगी पैसा सि मांगहनखिबि आइबा
ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯆꯦꯛꯁꯤꯟꯕꯤꯌꯨ ꯁꯤꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯅꯤꯡꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯌꯥꯔꯤꯃꯈꯩ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯅꯣꯏꯁꯨ ꯈꯪꯖꯟꯕꯤꯌꯣꯕ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯌꯥꯝꯅ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯌꯥꯔꯤꯃꯈꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯑꯣꯏꯅ ꯃꯈꯣꯏꯗꯁꯨ ꯈꯪꯍꯟꯕꯤꯌꯣꯕ ꯃꯣꯏ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯌꯥꯝ ꯊꯝꯕ ꯑꯣꯏꯔꯒꯗꯤ ꯂꯧꯊꯣꯛꯑꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯀꯩꯒꯨꯝꯕ ꯁꯤꯖꯤꯟꯅꯍꯧ ꯏꯟꯚꯦꯁ ꯇꯧꯍꯧ ꯑꯗꯨꯅ ꯌꯥꯝ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯜꯂꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯅꯔꯝꯒꯅꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤ ꯑꯗꯨꯅ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯊꯣꯛꯂꯛꯑꯗꯤ ꯌꯥꯝ ꯑꯋꯥꯕ ꯅꯪꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯅꯈꯣꯏꯒꯤ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯑꯗꯨ ꯋꯥꯅ ꯇꯥꯟꯈꯤꯕꯗꯨ ꯂꯥꯛ ꯅꯤꯐꯨ ꯌꯥꯡꯈꯩꯗꯨ ꯁꯨꯝꯅꯇꯪꯒꯤ ꯂꯥꯛ ꯃꯉꯥꯗꯨꯅ ꯀꯩꯗꯧꯗ꯭ꯔꯕ ꯃꯌꯥꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯌꯥꯔꯤꯃꯈꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯅꯤꯡꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯃꯌꯥꯝꯗꯁꯨ ꯌꯥꯔꯤꯃꯈꯩ ꯈꯟꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯇꯨꯡꯁꯨ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯝꯕ ꯀꯥꯟꯅꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯨ ꯅꯣꯂꯦꯖ ꯑꯃꯁꯨꯡ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯀꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯌꯥꯔꯤꯃꯈꯩ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭राꯏब ꯂꯥꯏꯛ ꯁꯦꯌꯔ ꯀꯃꯦꯟ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯒꯨꯗ ꯕꯥꯏ